ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯂꯥꯏꯕꯛ 10ꯁꯨꯕ ꯇꯥꯡꯀꯛ꯫ ꯇꯣꯝꯕꯤꯅ, ꯏꯅꯝꯃ, ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝꯅ ꯄꯪꯕꯅꯤ, ꯂꯝ ꯍꯦꯜꯂꯕꯁꯨ ꯏꯅꯝꯃꯅ ꯋꯥꯔꯛꯄꯤꯌꯨꯀꯣ꯫ ꯌꯥꯏꯃ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯁꯣꯝꯗꯅ ꯃꯦꯝꯊꯣꯏ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯧꯕ ꯄꯣꯠꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯒ ꯊꯣꯏꯕꯤꯗ ꯄꯤ꯫ ꯃꯦꯝꯊꯣꯏꯅ, ꯊꯣꯏꯕꯤ, ꯄꯨꯟꯁꯤꯕꯗꯤ ꯀꯝꯗꯧꯏ, ꯐꯕ꯭ꯔꯣ? ꯊꯣꯏꯕꯤ ꯃꯦꯝꯊꯣꯏꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯊꯣꯏꯕꯤꯅ, ꯌꯥꯝ ꯐꯩꯌꯦ ꯏꯅꯝꯃ꯫ ꯊꯣꯏꯕꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯑꯌꯨꯛꯇ ꯄꯨꯟꯁꯤꯕꯅ ꯇꯧꯈꯤꯕ ꯋꯥꯔꯤꯗꯣ ꯂꯤ, ꯑꯗꯨꯒ ꯃꯅꯝꯃ ꯃꯆꯜ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯆꯠꯅꯈ꯭ꯔꯦ꯫ ꯆꯥꯏꯔꯝ ꯈꯣꯠꯂꯝꯕ ꯃꯌꯥꯝꯗꯨ ꯁꯣꯐꯤꯌꯥꯒ ꯊꯣꯏꯕꯤꯒꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ, ꯑꯗꯨꯒ ꯊꯣꯏꯕꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯥꯏ ꯙꯨꯞ ꯀꯠꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯊꯣꯛꯈꯤꯕ ꯄꯨꯟꯁꯤꯕꯗꯣ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯤ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯩꯅ ꯏꯆꯜ ꯊꯣꯏꯕꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯅ ꯀꯔꯤꯅꯣ? ꯏꯆꯜꯅꯤꯀꯣ ꯃꯥꯁꯦ꯫ ꯃꯥ ꯎꯔꯒ ꯑꯩꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯄꯨꯟꯁꯤꯕ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯁꯣꯐꯤꯌꯥꯁꯨ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯂꯝꯕꯗꯒꯤ ꯄꯨꯟꯁꯤꯕ ꯂꯥꯛꯄ ꯎꯕꯗ ꯊꯣꯛꯂꯛꯏ꯫ ꯁꯣꯐꯤꯌꯥꯅ, ꯄꯨꯟꯁꯤꯕ, ꯋꯥꯔꯤ ꯈꯔ ꯁꯥꯁꯤ, ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯂꯛꯑꯣ꯫ ꯑꯧ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯏꯇꯩꯃ? ꯊꯣꯏꯕꯤ ꯙꯨꯞ ꯀꯠꯄ ꯂꯣꯏꯕꯒ ꯆꯥꯛ ꯊꯣꯡꯅꯕ ꯍꯦꯟꯁꯥꯡ ꯍꯪꯅꯕ ꯆꯪꯂꯛꯏ ꯁꯣꯐꯤꯌꯥꯒꯤ ꯃꯅꯥꯛꯇ꯫ ꯊꯣꯏꯕꯤꯅ, ꯏꯆꯦ, ꯀꯩ ꯍꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯍꯋꯥꯏ ꯊ꯭ꯔꯥꯛꯀ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯀꯥꯡꯁꯣꯏ ꯊꯣꯡꯂꯁꯦ, ꯎꯄꯨꯗꯅꯦ ꯉꯥꯁꯨ ꯂꯩꯕꯅꯦ, ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯁꯤ꯫ ꯏꯆꯦꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯪꯉꯛꯑꯒꯦ, ꯆꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯦ꯫ ꯁꯣꯐꯤꯌꯥꯅ, ꯄꯨꯟꯁꯤꯕ, ꯅꯪ ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯇꯅꯕ ꯀꯩꯗꯧꯏ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯩꯃ, ꯑꯩꯗꯤ ꯀꯩꯝ ꯇꯧꯗꯦꯅ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯅꯆꯤꯟꯗꯣ ꯊꯤꯅꯨ, ꯅꯪꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯕ ꯃꯈꯩ ꯀꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯁꯦꯡꯕ ꯑꯩ ꯀꯩꯝꯇ ꯍꯥꯏꯗꯦ ꯃꯤ ꯏꯇꯩꯃ꯫ ꯐꯔꯦ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯁꯦ ꯃꯌꯨꯝ ꯅꯤꯡꯁꯤꯡꯕꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯕꯅꯦ꯫ ꯑꯩꯁꯨ ꯑꯣꯏꯔꯛꯄꯅꯤꯅ ꯈꯪꯉꯦ, ꯑꯗꯨꯅꯅꯦ, ꯃꯥꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯗꯕ ꯊꯕꯛ ꯅꯪ ꯇꯧꯅꯨꯀꯣ꯫ ꯐꯔꯦ, ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯄꯨꯟꯁꯤꯕ ꯃꯇꯩꯃꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯀꯞꯄꯦ ꯍꯥꯏꯔꯤꯁꯤꯅ? ꯃꯥꯅ ꯀꯞꯄꯦ ꯍꯥꯏꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯣ, ꯃꯥꯅ ꯑꯩꯒ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯇꯩꯃꯗ ꯇꯝꯕꯅꯤ, ꯏꯕꯥꯅꯤꯒꯤ ꯋꯥꯗ ꯃꯤ ꯌꯥꯎꯁꯜꯂꯛꯄꯅꯤ꯫ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ, ꯊꯣꯏꯕꯤꯕꯨ ꯋꯥꯔꯧꯕ ꯍꯦꯟꯈ꯭ꯔꯦ, ꯃꯥꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯗ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ, ꯇꯌꯥꯏ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗꯦ, ꯊꯥꯖꯗ ꯐꯣꯟ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ꯫ ꯄꯨꯟꯁꯤꯕꯅ, ꯍꯜꯂꯣ ꯃꯥꯏ ꯄ꯭ꯔꯤꯟꯁꯦꯁ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯊꯥꯖ, ꯑꯁꯦꯡꯕꯒꯤ ꯄ꯭ꯔꯤꯟꯁꯦꯁꯇꯤ ꯅꯠꯇꯦꯀꯣ? ꯑꯦ, ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯄ꯭ꯔꯤꯟꯁꯦꯁꯅꯤ ꯀꯩꯅꯣ, ꯄ꯭ꯂꯤꯖ ꯃꯦꯛ ꯃꯤ ꯌꯣꯔ ꯄ꯭ꯔꯤꯟꯁ꯫ ꯊꯣꯏꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤꯅ, ꯊꯣꯏꯕꯤ, ꯌꯨ ꯑꯥꯔ ꯑꯦ ꯁ꯭ꯇꯔꯣꯡ ꯒꯔꯜ, ꯅꯣ ꯄꯦꯟ, ꯅꯣ ꯇꯤꯌꯔ, ꯑꯣꯀꯦ, ꯖꯁ ꯕꯦꯌꯔ ꯏꯠ꯫ ꯊꯣꯏꯕꯤ ꯈꯥ ꯆꯤꯛꯂꯒ ꯄꯤ ꯈꯥꯡꯖꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤ ꯈꯥꯡꯖꯤꯜꯂꯤ, ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ, ꯏꯆꯦ, ꯃꯣꯏ ꯕꯦꯡꯀꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯋꯦ, ꯂꯣꯏꯔꯒ ꯂꯥꯛꯑꯒꯦꯗꯤ ꯍꯥꯏꯍꯧꯋꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯇꯌꯥꯏ ꯂꯥꯛꯑꯒ ꯑꯗꯨꯝ ꯆꯥꯔꯒꯦ ꯏꯆꯦ꯫ ꯑꯦ, ꯆꯥꯛꯅ ꯏꯕꯥꯅꯤ ꯄꯨꯜꯂꯒ꯫ ꯌꯥꯏꯃꯅ ꯑꯃꯨꯛ, ꯊꯣꯏꯕꯤ, ꯅꯆꯦꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯣ, ꯃꯥꯗꯤ ꯂꯥꯛꯑꯒ ꯆꯥꯖꯔꯅꯤ꯫ ꯌꯥꯏꯃꯅꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯕꯤ ꯁꯣꯐꯤꯌꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ, ꯑꯗꯨ ꯐꯥꯎꯕ ꯄꯨꯟꯁꯤꯕ ꯆꯪꯂꯛꯇꯦ꯫ ꯁꯣꯐꯤꯌꯥꯅ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯣꯏꯔꯖꯥꯠꯅꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯟꯅꯔꯤꯕꯁꯤꯕꯣ? ꯊꯣꯏꯕꯤꯅ, ꯏꯆꯦ, ꯃꯣꯏ ꯃꯤꯇꯤꯡ ꯂꯩꯌꯦ ꯍꯥꯏꯒꯨꯝꯁꯨ ꯇꯧꯋꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ꯫ ꯀꯥꯗ ꯆꯥꯛꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣꯔꯥ? ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯒꯤ ꯆꯥꯛꯇꯣ ꯀꯥꯗ ꯄꯨꯔꯒ ꯆꯪꯂꯛꯏ, ꯑꯗꯨ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯝꯗꯦ꯫ ꯊꯣꯏꯕꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ, ꯆꯥꯛꯇꯣ ꯊꯅꯝꯂꯒ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯊꯣꯛꯂꯛꯏ꯫ ꯁꯣꯐꯤꯌꯥꯅ, ꯆꯥꯛ ꯆꯥꯍꯧꯔꯕ꯭ꯔꯣ ꯄꯨꯟꯁꯤꯕꯕꯣ? ꯆꯥꯔꯒꯦ ꯍꯥꯏꯍꯧꯋꯦ ꯏꯆꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯕꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯩ꯫
ꯂꯣꯏꯕꯒ ꯊꯣꯏꯕꯤꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯉꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯏꯔꯦꯟꯖꯅ ꯂꯩꯔꯦ꯫ ꯌꯦꯡꯊꯣꯛꯂꯨꯕꯗ ꯆꯥꯛꯇꯣ ꯍꯥꯟꯅꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ "ꯇꯌꯥꯏ, ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯒꯦ?" ꯄꯨꯟꯁꯤꯕ ꯁꯨꯈꯨꯝ ꯈꯨꯝꯗꯦ꯫ "ꯀꯩꯗꯧꯔꯒꯦ ꯇꯌꯥꯏ, ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥ?" "ꯀꯩꯗꯧꯔꯒꯦ ꯇꯌꯥꯏ? ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯗꯧꯈ꯭ꯔꯒꯦ?" "ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯀꯞꯂꯦ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯪ ꯅꯁꯥꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯖꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯞꯄꯤꯗꯣ ꯑꯩ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ?" "ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯌꯥꯏ, ꯑꯩꯗꯤ ꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯀꯞꯄꯅꯦ꯫ ꯑꯩ ꯇꯌꯥꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ." "ꯅꯪꯅ ꯏꯇꯩꯃꯗ ꯊꯥꯖꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯂꯤꯔꯤꯁꯤ ꯀꯩꯒꯤꯅꯣ?" "ꯑꯦ, ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯤꯌꯦ. ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯀꯩꯝꯇ ꯈꯪꯗꯤꯌꯦ ꯇꯌꯥꯏ." ꯄꯨꯟꯁꯤꯕ ꯄꯩꯊꯣꯛꯂꯒ ꯂꯩ꯫ "ꯑꯁꯦꯡꯕꯅꯦ ꯇꯌꯥꯏ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯤꯌꯦ꯫ ꯁꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣꯕ. ꯇꯌꯥꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯏꯆꯦꯅ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤꯌꯦ." "ꯌꯥꯔꯦ, ꯀꯣꯟꯅ ꯆꯥꯒꯦ." "ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯆꯥꯒꯗꯕꯅꯦ." ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ "ꯁꯦ, ꯆꯥꯔꯣ ꯍꯥꯏꯕꯅꯤ ꯇꯌꯥꯏ, ꯑꯩ ꯏꯟꯕꯤꯔꯛꯎꯔꯥ?" "ꯌꯥꯅꯤ." "ꯑꯗꯣ ꯇꯌꯥꯏ, ꯑꯩꯒꯤ ꯕꯦꯂꯦꯟꯁ ꯂꯣꯏꯈ꯭ꯔꯦꯕ. ꯌꯨꯝꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯌꯣ." ꯄꯨꯟꯁꯤꯕꯗꯒꯤ ꯐꯣꯟ ꯂꯧꯔꯒ ꯃꯄꯥꯝꯗ ꯐꯣꯟ ꯇꯧꯏ꯫ ꯃꯦꯝꯊꯣꯏꯅ "ꯍꯜꯂꯣ, ꯏꯅꯝꯃ, ꯑꯩꯅꯦ, ꯊꯣꯏꯕꯤ, ꯁꯤ ꯇꯌꯥꯏꯒꯤ ꯅꯝꯕꯔꯅꯦ." "ꯑꯣ ꯑꯣ, ꯆꯥꯛ ꯆꯥꯔꯕꯣ ꯃꯧ ꯑꯅꯧꯕꯤ?" "ꯑꯁ, ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯗꯤ ꯆꯥꯔꯦ꯫ ꯏꯅꯝꯃ, ꯅꯪ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯤꯉꯣ. ꯑꯩꯈꯣꯏ ꯆꯦꯗꯣ ꯌꯥꯝꯅ ꯐꯩꯌꯦ. ꯃꯥ ꯎꯔꯒꯅꯦ ꯏꯅꯝꯃ, ꯅꯪꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯉꯛꯑꯦ." "ꯌꯦꯡꯉꯨ ꯊꯣꯏꯕꯤ, ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ. ꯅꯆꯦꯅ ꯅꯅꯦꯝꯅ ꯉꯥꯡꯕꯗ ꯆꯩꯕꯗ ꯅꯪꯕꯨ ꯆꯤꯡꯅꯕ ꯇꯥꯛꯄꯅꯤ ꯈꯟꯒꯗꯕꯅꯤꯀꯣ, ꯋꯥꯔꯧ ꯄꯨꯂꯧꯕ ꯇꯧꯕ ꯌꯥꯗꯦ." "ꯍꯣꯏ, ꯇꯧꯔꯣꯏꯌꯦ. ꯑꯗꯣ ꯏꯅꯝꯃ, ꯍꯌꯦꯡ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯑꯝꯇ ꯄꯤꯕꯤꯔꯛꯀꯦꯔꯥ?" "ꯍꯣꯏ ꯍꯣꯏ, ꯑꯌꯨꯛꯇ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯊꯥꯔꯛꯑꯒꯦ." "ꯌꯥꯔꯕꯣ? ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤꯒꯦ ꯅꯪꯕꯣ?" "ꯀꯩꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯏꯅꯝꯃ." "ꯑꯣ ꯑꯣ, ꯑꯗꯨꯗꯤ ꯊꯝꯃꯒꯦ." "ꯍꯣꯏ ꯏꯅꯝꯃ." ꯐꯣꯟ ꯊꯝꯈ꯭ꯔꯦ ꯊꯣꯏꯕꯤꯅ꯫ "ꯊꯦꯡꯀ꯭ꯌꯨ ꯇꯌꯥꯏ, ꯁꯤꯗ ꯂꯩꯔꯦ ꯐꯣꯟꯁꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯂꯥꯏꯔꯤꯛ ꯂꯣꯏꯅꯃꯛ ꯊꯤꯜꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ?" "ꯄꯥꯕꯨꯡ, ꯋꯥꯏ ꯁꯪꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒ ꯂꯣꯏꯔꯒ ꯆꯠꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ." ꯊꯣꯏꯕꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯨꯟꯁꯤꯕꯅ "ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯩꯒꯤ ꯈꯣꯡꯎꯞꯇꯨꯅ ꯑꯃꯨꯛ?" ꯄꯨꯟꯁꯤꯕ ꯈꯣꯡꯎꯞ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯃꯇꯣꯝꯗ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯏ꯫ ꯊꯣꯏꯕꯤꯁꯨ ꯐꯣꯟ ꯂꯧꯕ ꯍꯦꯛ ꯂꯥꯛꯄ ꯇꯟꯖꯥꯅꯤ꯫ ꯊꯣꯏꯕꯤꯅ "ꯇꯌꯥꯏ, ꯀꯔꯤ ꯊꯤꯔꯤꯅꯣ? ꯑꯩꯒꯤ ꯈꯣꯡꯎꯞꯇꯣ ꯊꯤꯕ ꯈꯪꯗ꯭ꯔꯦ?" "ꯑꯣ, ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯋꯥꯏ ꯁꯤꯠꯄꯒꯤ ꯇꯤꯚꯤ ꯀꯥꯗ ꯊꯝꯂꯝꯕꯅꯦ." "ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ? ꯍꯌꯦꯡꯈꯩꯗꯤ ꯑꯩꯒꯤ ꯄꯣꯠ ꯀꯝꯇ ꯁꯣꯛꯀꯅꯨ, ꯊꯤꯕ ꯌꯥꯝꯅ ꯋꯥꯏ." ꯁꯤ ꯍꯥꯏꯔꯒ ꯇꯤꯚꯤ ꯀꯥꯗ ꯈꯣꯡꯎꯞꯇꯣ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯄꯨꯟꯁꯤꯕ ꯑꯃꯨꯛ ꯀꯥꯗ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯄꯨꯟꯁꯤꯕꯅ "ꯑꯃꯨꯛ ꯃꯪꯂꯗꯤ ꯀꯩꯗꯧꯔꯦ? ꯋꯥ ꯑꯃꯇ ꯍꯥꯏ ꯌꯥꯗꯦ, ꯀꯞꯇꯣꯏꯒꯤ." ꯊꯣꯏꯕꯤ ꯋꯥ ꯑꯃꯇ ꯈꯨꯝꯂꯝꯗꯅ ꯊꯣꯛꯂꯛꯂꯦ꯫ ꯆꯥꯛ ꯂꯣꯏꯔꯦ꯫ ꯀꯣꯕꯤ ꯂꯩꯒ ꯉꯥꯒ ꯊꯣꯡꯉꯤ ꯁꯣꯐꯤꯌꯥꯅ꯫ ꯁꯤꯡꯖꯨ ꯑꯃ ꯁꯨꯁꯦ ꯍꯥꯏꯔꯝꯕꯗꯒꯤ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯁꯦꯝꯕ ꯍꯧꯏ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯕꯒꯤ ꯀꯣꯕꯤ ꯁꯣꯏꯕꯗ ꯃꯈꯨꯠꯇꯣ ꯁꯥꯊꯤꯅ ꯁꯣꯛꯂꯦ꯫ ꯂꯤꯡꯖꯦꯜ ꯈꯥꯕꯤ ꯊꯣꯏꯕꯤ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯂ ꯐꯥꯎꯕ ꯑꯌꯣ ꯍꯥꯏꯗꯦ, ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩ꯫ ꯀꯥꯗ ꯍꯤꯗꯥꯛ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯁꯝꯆꯦꯠ ꯍꯥꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯅ "ꯀꯩꯗꯧꯔꯦ ꯅꯈꯨꯠꯇꯨꯅ?" "ꯁꯤꯡꯖꯨ ꯁꯣꯏꯕꯗꯅꯦ." "ꯍꯤꯗꯥꯛ ꯍꯥꯞꯄꯨꯗꯅ." "ꯍꯣꯏ, ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦꯗ." "ꯆꯥꯛꯇꯤ ꯊꯤꯍꯧꯔꯕꯣ?" "ꯊꯤꯍꯧꯗ꯭ꯔꯤ, ꯂꯣꯏꯔꯦ꯫ ꯍꯤꯗꯥꯛꯁꯤꯗꯪ ꯍꯥꯞꯄꯒ ꯑꯩ ꯑꯗꯨꯝ ꯊꯤꯔꯨꯔꯒꯦ." "ꯈꯔ ꯊꯨꯔꯣ, ꯑꯣꯐꯤꯁ ꯊꯦꯡꯉꯦ." ꯊꯣꯏꯕꯤ ꯍꯤꯗꯥꯛꯇꯣ ꯁꯠ ꯁꯠ ꯍꯥꯞꯄꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯗ ꯁꯣꯐꯤꯌꯥꯅ ꯈꯨꯠ ꯁꯣꯛꯄꯗꯨ ꯎꯔꯦ꯫ ꯁꯣꯐꯤꯌꯥꯅ "ꯀꯩꯗꯧꯔꯦ? ꯍꯩꯃꯥ, ꯊꯤꯅ ꯁꯣꯛꯏꯅꯦ ꯁꯤꯗꯤ." "ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯇꯧꯔꯒꯦ, ꯅꯪ ꯊꯝꯃꯣ." ꯁꯣꯐꯤꯌꯥꯅ ꯆꯥꯛꯇꯣ ꯊꯤꯔꯦ꯫ ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯤ
ꯀꯥꯗ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗꯦ꯫ ꯆꯦꯖꯦꯠ ꯑꯃꯗ ꯆꯥꯛꯇꯣ ꯊꯤꯔꯦ ꯍꯥꯏꯅ ꯏꯔꯒ ꯊꯝꯂꯝꯃꯤ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ꯫ ꯄꯨꯟꯁꯤꯕ, ꯊꯥꯖ, ꯑꯩ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯒꯦ, ꯏꯇꯩꯃꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅ ꯀꯧꯔꯛꯑꯦ꯫ ꯍꯣꯏꯗ, ꯕꯥꯏ꯫ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯄꯨꯟꯁꯤꯕꯅ, ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯆꯦꯁꯤꯗ ꯏꯔꯒ ꯄꯤꯔꯝꯂꯤꯁꯤꯅ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯦ꯫ ꯄꯨꯟꯁꯤꯕ ꯁꯥꯎꯔꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ, ꯅꯪ ꯑꯝꯇ ꯂꯥꯛꯑꯣ, ꯄꯣꯠ ꯑꯃ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯧ, ꯂꯥꯛꯑꯒꯦ ꯇꯌꯥꯏ꯫ ꯄꯨꯟꯁꯤꯕꯒ ꯊꯣꯏꯕꯤꯒ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯏ꯫ ꯀꯥ ꯌꯧꯔꯝꯗꯥꯏꯗ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯄꯨꯟꯁꯤꯕꯅ ꯆꯤꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯑꯅꯤꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯆꯞꯄꯤ꯫ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ, ꯍꯥ? ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯊꯣꯏꯕꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯨꯠ ꯑꯁꯣꯛꯄꯗꯣ ꯄꯨꯟꯁꯤꯕꯗꯤ ꯈꯪꯗꯗꯅ ꯄꯥꯏꯁꯤꯜꯂꯨꯏ꯫ ꯑꯅꯥꯕꯗꯣ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯊꯣꯏꯕꯤꯅ, ꯇꯌꯥꯏ, ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ, ꯌꯥꯝ ꯅꯥꯏꯌꯦ꯫ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯈꯩ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯦ ꯊꯣꯏꯕꯤꯗꯣ꯫ ꯄꯤꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯈꯨꯗꯥꯡꯗ ꯇꯞ ꯇꯞ ꯇꯥꯏ꯫ ꯄꯨꯟꯁꯤꯕ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯁꯣꯛꯏ ꯍꯥꯏꯕꯗꯣ꯫ ꯐꯠ ꯊꯥꯗꯣꯛꯏ ꯄꯥꯏꯔꯝꯕ ꯈꯨꯠꯇꯣ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯄꯤꯗꯨ ꯄꯨꯟꯁꯤꯕꯗ ꯎꯍꯜꯂꯣꯏ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯆꯩꯅꯥꯈꯣꯜꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯄꯤꯗꯣ꯫ ꯄꯨꯟꯁꯤꯕꯅ ꯈꯨꯠꯇꯣ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯁꯣꯛꯈꯤꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯃꯨꯛꯁꯨ ꯏ ꯊꯣꯛꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯥꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯦ, ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯈꯪꯗꯦ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯊꯣꯏꯕꯤꯅ, ꯇꯌꯥꯏ, ꯑꯩ ꯇꯌꯥꯏꯕꯨ ꯔꯦꯁꯄꯦꯛ ꯌꯥꯝꯅ ꯇꯧꯋꯦ꯫ ꯇꯌꯥꯏꯒ ꯏꯅꯝꯃ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯗꯤꯁꯇꯔꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯆꯦꯗ ꯑꯣꯏꯅ ꯏꯔꯒ ꯄꯤꯔꯝꯕꯅꯦ꯫ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯈꯨꯠꯁꯦ ꯅꯥꯕꯗꯒꯤ ꯆꯥꯛ ꯊꯤꯕꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯏꯆꯦꯅ ꯆꯥꯛꯇꯣ ꯊꯤꯔꯕꯅꯦ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ, ꯑꯣꯐꯤꯁ ꯊꯦꯡꯈ꯭ꯔꯅꯤꯌꯦ꯫ ꯊꯣꯏꯕꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯃꯥꯅ ꯊꯣꯏꯕꯤꯗ ꯇꯧꯔꯤꯗꯣ ꯅꯤꯡꯁꯤꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯇꯣꯝꯇ ꯃꯈꯨꯠꯇꯣ ꯐꯂꯥꯡꯗ ꯊꯤꯟꯖꯤꯜꯂꯤ꯫ ꯀꯩꯅꯣ ꯑꯩꯅ ꯑꯉꯥꯡꯁꯤꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯄꯨꯟꯁꯤꯕ ꯆꯥꯛ ꯆꯥꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯄꯨꯟꯁꯤꯕꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯅ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯂꯗꯤ ꯈꯟꯅ ꯉꯥꯏꯖꯔꯤ, ꯑꯗꯨꯕꯨ ꯁꯨꯛꯌꯦꯡ ꯌꯦꯡꯂꯛꯇ꯭ꯔꯦ꯫ ꯃꯇꯝꯅ ꯌꯥꯔꯛꯇꯕꯗꯒꯤ ꯑꯣꯐꯤꯁ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯇꯩꯁꯨ ꯆꯥꯛ ꯆꯥꯅꯔꯦ꯫ ꯌꯥꯏꯃꯅ, ꯍꯩꯃꯥ, ꯕꯦꯝꯃ, ꯅꯈꯨꯠꯇꯨꯅ ꯀꯩꯗꯧꯕꯗ ꯁꯣꯛꯏꯕ? ꯁꯤꯡꯖꯨ ꯁꯣꯏꯕꯗꯅꯦ ꯏꯃꯥ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯤꯁꯨ ꯈꯔ ꯊꯧꯕꯅꯤ, ꯍꯌꯦꯡꯈꯩꯗꯤꯅꯦ ꯌꯦꯡꯉ ꯇꯧꯀꯣ꯫ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯊꯣꯏꯕꯒ ꯑꯍꯦꯟꯕꯤꯒꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯦ꯫ ꯑꯍꯦꯟꯕꯤꯅ, ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯂꯤꯡꯊꯣꯏ ꯀꯧꯕ ꯑꯃ ꯌꯥꯎꯋꯦꯕꯀꯣ, ꯃꯣꯏ ꯏꯗꯣꯝꯆꯥꯅꯅꯦ ꯏꯇꯥ ꯂꯩꯕꯤ ꯍꯥꯏꯌꯦ, ꯑꯩꯒꯤꯁꯨ ꯂꯩꯕꯤꯌꯨꯀꯣ꯫ ꯑꯊꯣꯏꯕꯅ ꯑꯃꯨꯛ, ꯑꯩꯒꯤꯁꯨ JCB ꯂꯩꯕꯤꯌꯨꯀꯣ꯫ ꯊꯣꯏꯕꯤꯅ, ꯂꯩꯗꯣꯏꯅꯦ, ꯏꯗꯣꯝꯆꯥꯅ ꯂꯣꯏꯅ ꯂꯩꯗꯣꯏꯅꯦ, ꯑꯗꯣ ꯂꯝ ꯍꯦꯜꯂꯗꯤ ꯂꯩꯔꯣꯏꯀꯣ꯫ ꯑꯍꯦꯟꯕꯤ, ꯑꯩꯗꯤ ꯂꯝ ꯍꯦꯟꯗꯦꯉꯣ꯫ ꯑꯊꯣꯏꯕꯅ ꯑꯃꯨꯛ, ꯑꯩꯁꯨ ꯍꯦꯟꯗꯦꯀꯣ꯫ ꯊꯣꯏꯕꯤꯅ, ꯃꯔꯝ ꯃꯣꯛꯄ ꯉꯥꯛꯇꯅꯤꯗ, ꯑꯗꯣ ꯃꯔꯩ ꯇꯧꯅꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯑꯊꯣꯏꯕꯒ ꯑꯍꯦꯟꯕꯤꯒ ꯃꯉꯛ ꯅꯣꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯑꯗꯨꯗꯤ ꯄ꯭ꯔꯣꯃꯤꯁ? ꯄ꯭ꯔꯣꯃꯤꯁ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯤ꯫ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯗ ꯋꯥꯔꯤ ꯁꯥꯕꯗꯤ ꯍꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯂꯥꯜꯂꯨꯔꯕꯅꯤꯅ ꯉꯝꯗꯦ꯫ ꯊꯣꯏꯕꯤꯗꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯄꯨꯟꯁꯤꯕꯗ꯫ ꯇꯌꯥꯏ, ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯣ? ꯁꯥꯟꯅꯩꯗ꯫ ꯑꯣ, ꯑꯩꯗꯤ ꯁꯥꯟꯅꯗ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯊꯣꯏꯕꯤ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯗ꯫ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯅ ꯊꯣꯛꯈꯤ, ꯑꯗꯨꯒ ꯉꯥꯟꯊꯣꯏꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯊꯣꯏꯕꯤꯗ꯫ ꯉꯥꯟꯊꯣꯏꯅ, ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯈꯤꯕꯗꯒꯤ ꯌꯥꯝꯅ ꯆꯤꯜꯂ ꯃꯥꯜꯂꯦꯀꯣ꯫ ꯑꯁ, ꯀꯣꯆꯤ ꯑꯃꯨꯛ ꯀꯣꯠ ꯂꯩꯔꯅꯨ ꯌꯥꯔꯦ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯆꯨꯝꯗꯦ ꯆꯣ, ꯑꯗꯣ ꯑꯩ ꯃꯟꯗꯦꯗꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯂꯥꯛꯑꯗꯕꯅꯦ꯫ ꯑꯦ, ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯗꯤ, ꯑꯩꯁꯨ ꯑꯟꯖꯨꯒ ꯐꯝꯃꯤꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯃ꯫ ꯑꯗꯣ ꯉꯥꯟꯊꯣꯏ, ꯅꯪ ꯆꯥꯛꯀꯧꯕꯗꯤ ꯂꯥꯛꯎꯀꯣ ꯏꯃꯥꯒ꯫ ꯍꯣꯏ ꯂꯥꯛꯀꯦ꯫ ꯉꯁꯤꯗꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯔꯕ?
ꯍꯥꯎꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯅꯋꯥꯗꯣ ꯀꯝꯗꯧꯔꯤꯒꯦ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯪꯗꯣ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ ꯊꯣꯏꯕꯤꯅ ꯐꯩꯌꯦ ꯇꯌꯥꯏꯗꯤ ꯑꯩꯒ ꯍꯥꯟꯅꯁꯨ ꯈꯪꯅꯔꯤꯗꯨꯗꯤ ꯍꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯁꯤꯗ ꯂꯩꯔꯦꯍꯦ ꯑꯗꯣ ꯉꯥꯟꯊꯣꯏ ꯑꯩ ꯂꯩꯁꯤꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯊꯝꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯊꯣꯏꯕꯤ ꯂꯩꯁꯤ ꯄꯟꯕꯗ ꯂꯩꯁꯤꯅ ꯄꯨꯟꯁꯤꯕꯗ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯕ ꯒꯤꯐꯇꯨ ꯅꯤꯡꯁꯤꯡꯂꯛꯏ ꯎꯄꯨꯗꯒꯤ ꯒꯤꯐꯇꯨ ꯂꯧꯊꯣꯛꯂꯒ ꯄꯨꯟꯁꯤꯕꯗ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯄꯨꯟꯁꯤꯕꯗꯤ ꯏꯔꯦꯟꯖꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ ꯎꯕꯗ ꯄꯤꯗꯕꯤꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯐꯃꯨꯡꯗ ꯊꯅꯝꯃꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜꯗ ꯆꯪꯈ꯭ꯔꯦ ꯃꯤꯅꯤꯠ 15ꯒꯤ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤ ꯇꯦꯕꯜꯗ ꯂꯥꯏꯔꯤꯛꯇ ꯃꯣꯟ ꯈꯥꯡꯂꯒ ꯇꯨꯝꯂꯝꯕꯗꯨ ꯎꯔꯦ ꯇꯞꯅ ꯊꯥꯡꯂꯒ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯇꯨꯝꯂꯕꯅꯤꯅ ꯊꯣꯏꯕꯤꯒꯤ ꯐꯅꯦꯛꯇꯨꯁꯨ ꯈꯤꯇꯪ ꯀꯣꯝꯇꯛ ꯇꯧꯏ ꯄꯨꯟꯁꯤꯕꯅ ꯅꯥꯟꯊꯣꯛꯏꯕ ꯐꯅꯦꯛꯇꯣ ꯇꯞꯅ ꯌꯦꯞꯁꯤꯟꯕꯤ ꯑꯗꯨꯒ ꯐꯩꯖꯨꯞꯁꯨ ꯁꯨꯞꯆꯤꯟꯕꯤ ꯀꯥꯡꯈꯜ ꯈꯟꯕꯤꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ I am so sorry ꯆꯟꯇꯣꯝꯕꯤ please forgive me ꯐꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯀꯥꯡꯈꯟꯗꯣ ꯌꯦꯞꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯄꯗ ꯒꯤꯐ ꯑꯃ ꯂꯩꯔꯝꯕꯗꯣ ꯎꯔꯛꯏ ꯄꯨꯟꯁꯤꯕꯅ ꯑꯦ ꯀꯅꯥꯅ ꯄꯤꯔꯛꯏꯅꯣ ꯁꯤꯅ ꯕꯣꯛꯁ ꯃꯆꯥꯗꯣ ꯍꯥꯡꯇꯣꯛꯏ ꯎꯆꯦꯛ ꯃꯆꯥ ꯑꯅꯤ ꯇꯣꯡꯕ ꯑꯃꯒ ꯈꯨꯗꯣꯞ ꯑꯃꯒ ꯂꯦꯇꯔ ꯑꯃꯒ ꯌꯥꯎꯔꯝꯃꯤ ꯈꯨꯗꯣꯞꯇꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ ꯊꯣꯏꯕꯤꯅ ꯎꯔꯕꯗꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯒꯗꯕ ꯈꯨꯗꯣꯞꯅꯤ ꯑꯦ ꯁꯅꯥꯒꯤ ꯈꯨꯗꯣꯞꯅꯤꯅꯦ ꯁꯤꯗꯤ ꯀꯅꯥꯅ ꯄꯤꯔꯛꯏꯖꯥꯠꯅꯣ ꯆꯤꯊꯤꯒꯁꯨ ꯌꯥꯎꯔꯤꯅꯦ ꯁꯤꯗꯤ ꯆꯤꯊꯤꯗꯨ ꯄꯨꯟꯁꯤꯕꯅ ꯄꯥꯕ ꯍꯧꯔꯛꯏ ꯇꯨ ꯄꯨꯟꯁꯤꯕ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯅ ꯗꯗꯥꯕꯨ ꯃꯇꯝ ꯈꯔ ꯋꯥꯍꯟꯈ꯭ꯔꯦ ꯊꯃꯣꯏ ꯀꯥꯏꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯗꯗꯥꯒ ꯑꯩꯒ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯒꯤꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯇꯥ ꯊꯣꯏꯕꯤꯗ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯏꯇꯥꯁꯦ ꯌꯥꯝꯅ ꯐꯕꯅꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯉꯥꯡꯗꯕꯅꯤ ꯈꯥꯡꯖꯤꯜꯂꯒ ꯂꯩꯕꯅꯤ ꯃꯔꯤꯜ ꯌꯥꯝꯅ ꯈꯥꯕꯅꯤ ꯌꯥꯝ ꯀꯟꯅ ꯅꯥꯔ ꯐꯥꯎꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ ꯌꯥꯗꯕꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯗꯗꯥ ꯃꯥꯅ ꯅꯥꯏ ꯋꯥꯏ ꯍꯥꯏꯔꯛꯑꯕꯗꯤ ꯑꯔꯣꯏꯕ ꯄꯟꯈꯩ ꯌꯧꯔꯕꯅꯤ ꯋꯥꯕꯗꯤ ꯃꯥꯟꯗꯕ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯗꯗꯥꯗ ꯄꯤꯖꯔꯤꯕ ꯈꯨꯗꯣꯞꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯈꯨꯗꯣꯞꯇꯨꯒꯤ ꯁꯤꯝꯕꯣꯜꯗꯤ ꯇ꯭ꯔꯨ ꯂꯚꯅꯤ ꯑꯩ ꯈꯪꯉꯤ ꯗꯗꯥꯒ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯗꯗꯥꯅ ꯑꯩꯒꯤ ꯏꯇꯥꯕꯨ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯇꯥꯗ ꯈꯨꯗꯣꯞꯁꯦ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯒ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯣꯝꯒꯤ ꯅꯆꯜ ꯂꯩꯁꯤꯂꯦꯝꯕꯤ ꯄꯨꯟꯁꯤꯕꯅ ꯅꯟꯁꯦꯟꯁ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯗꯕꯗ ꯉꯥꯡꯕ ꯅꯪ ꯅꯋꯥ ꯂꯧꯗꯦ ꯅꯪꯒꯤ ꯅꯋꯥ ꯂꯧꯗꯦ ꯑꯩꯅ ꯄꯨꯟꯁꯤꯕ ꯈꯨꯗꯣꯞꯀ ꯆꯤꯊꯤꯒꯗꯣ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯞꯊꯈ꯭ꯔꯦ ꯌꯥꯍꯦꯞ ꯊꯤꯕꯤ ꯊꯣꯏꯕꯤꯅꯤꯅ ꯑꯍꯤꯡꯗ ꯌꯥꯎꯍꯜꯂꯛꯄꯗ ꯐꯃꯨꯡꯗꯒꯤ ꯇꯨꯛ ꯑꯣꯟꯊꯔꯛꯏ ꯑꯌꯣꯏꯃ ꯊꯣꯏꯕꯤ ꯑꯁꯣꯛꯄ ꯈꯨꯠꯇꯣ ꯍꯦꯛ ꯅꯟꯁꯤꯟꯕꯗꯒꯤ ꯅꯥꯔꯛꯏ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯞꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯥꯏꯠꯇꯨ ꯑꯣꯟ ꯇꯧꯏ ꯄꯨꯟꯁꯤꯕꯅ ꯏꯆꯟꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯛꯏꯅꯦ ꯄꯨꯟꯁꯤꯕꯗꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯤꯡꯕ ꯉꯝꯗꯕ ꯃꯈꯩ ꯅꯣꯛꯂꯛꯏ ꯄꯨꯟꯁꯤꯕꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎꯏ ꯄꯨꯟꯁꯤꯕ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯑꯣꯟꯊꯔꯛꯄ꯭ꯔꯣ ꯃꯇꯥꯏ ꯊꯪꯉꯗꯤ ꯍꯦꯛꯇ ꯑꯣꯟꯊꯩ ꯑꯦ ꯅꯪ ꯅꯇꯣꯝꯇ ꯇꯨꯝꯗ꯭ꯔꯣ ꯍꯥꯏꯁꯦ ꯇꯨꯝꯗꯦ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒ ꯇꯨꯝꯃꯦ ꯑꯩꯅ ꯐꯛꯂꯥꯡꯂꯣꯝꯗ ꯊꯪꯉꯦ ꯑꯁ ꯑꯋꯥꯕ ꯑꯃꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯍꯦꯞ ꯊꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯅꯪꯕꯣ ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯔꯛꯄꯅꯦ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯗ ꯐꯩꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯅ ꯄꯨꯟꯁꯤꯕꯗ ꯇꯥꯛ ꯇꯥꯛ ꯊꯥꯔꯒ ꯅꯣꯛꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯅ ꯏꯕꯦꯝꯃ ꯅꯪꯀꯣ ꯅꯪ ꯑꯃ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯕꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯇꯌꯥꯏ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯧꯒꯠꯂꯒ ꯅꯪꯕꯨ ꯁꯦꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯪꯗꯦ ꯑꯩꯗꯤ ꯎꯞꯄꯒ ꯇꯨꯝꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯃꯣꯟ ꯈꯥꯡꯕꯁꯨ ꯍꯩꯅꯗꯦ ꯌꯥꯔꯦ
ꯅꯪꯒꯤ ꯐꯃꯨꯡ ꯑꯄꯥꯛꯄꯁꯦ ꯁꯤꯗ ꯄꯨꯂꯞ ꯇꯨꯝꯃꯁꯦ ꯐꯩꯖꯨꯞꯇꯤꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯒꯗꯕ ꯕꯣꯔꯗꯔ ꯈꯥꯔꯒ ꯌꯥꯔꯦ ꯅꯪ ꯐꯂꯥꯡꯂꯣꯝꯗ ꯊꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯑꯍꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯪ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯩꯅ ꯍꯧꯒꯠꯅꯕꯗꯣ ꯑꯩ ꯉꯝꯃꯣꯏꯕ ꯊꯣꯏꯕꯤꯗꯤ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯝꯁꯦ ꯍꯥꯏꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯒꯠꯂ ꯂꯩꯈ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯀꯩꯅꯣ ꯐꯃꯨꯡ ꯀꯥꯔꯣ ꯑꯩ ꯐꯩꯖꯨꯞ ꯊꯥꯡꯖꯤꯜꯂꯛꯑꯒꯦ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯔꯦꯀꯣ ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯣ ꯅꯣꯝꯃꯤ ꯂꯩꯔꯤꯕ ꯃꯣꯟ ꯃꯆꯥꯁꯤꯡꯗꯨꯅ ꯕꯣꯔꯗꯔ ꯁꯦꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯩꯖꯨꯞ ꯁꯨꯞꯅꯔꯒ ꯇꯨꯝꯈ꯭ꯔꯦ ꯊꯣꯏꯕꯤꯗꯤ ꯇꯨꯝꯕ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯇꯥꯕꯒ ꯍꯦꯛꯇ ꯇꯨꯝꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯃꯤꯠ ꯆꯤꯡꯉꯒ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤꯗꯣ ꯐꯩꯖꯨꯞ ꯂꯣꯏꯅ ꯀꯥꯎꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯁꯨꯞꯆꯤꯟꯕꯤ ꯑꯃꯨꯛ ꯀꯥꯎꯊꯣꯔꯛꯏ ꯑꯃꯨꯛꯁꯨ ꯁꯨꯞꯆꯤꯟꯕꯤ ꯑꯃꯨꯛꯁꯨ ꯀꯥꯎꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯥꯎꯅꯤꯡꯂꯛꯇꯅ ꯕꯣꯔꯗꯔꯗꯣ ꯊꯨꯒꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯐꯩꯖꯨꯞꯇꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯟꯅ ꯁꯨꯞꯃꯤꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯅꯨꯄꯥ ꯑꯩ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯌꯥꯍꯤꯞ ꯊꯤꯗꯦꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯣꯏꯕꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯍꯥꯏꯅꯩ ꯅꯨꯡꯁꯤꯕꯗ ꯋꯥꯁꯛꯄ ꯊꯥꯖꯒꯅꯨ ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯕꯨ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯃꯊꯟꯇ ꯋꯥꯁꯛꯈꯤꯕꯗꯣ ꯃꯊꯟꯇ ꯊꯨꯒꯥꯏꯖꯈ꯭ꯔꯦ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯄꯦꯟꯅ ꯌꯦꯡꯖꯩ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯏꯍꯨꯜꯅꯣ ꯈꯪꯗꯦ ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯒꯤ ꯂꯥꯏꯕꯛꯇ ꯇꯞꯅ ꯆꯨꯞꯄꯤ ꯇꯌꯥꯏ I love you ꯄꯨꯟꯁꯤꯕ ꯌꯥꯎꯋꯜꯂꯛꯏ ꯊꯣꯏꯕꯤꯗꯤ ꯈꯪꯈ꯭ꯔꯅꯤ ꯄꯥꯈꯠꯇꯅ ꯇꯨꯃꯤꯟꯅ ꯇꯨꯝꯁꯤꯟꯅꯩ ꯄꯨꯟꯁꯤꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯈꯨꯇꯨꯝꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯃꯁꯤꯗꯤꯕ ꯏꯆꯟꯇꯣꯝꯕꯤ ꯍꯧꯒꯠꯂꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯦ ꯀꯔꯤꯅꯣ ꯀꯥꯏꯅ ꯀꯔꯤꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯑꯣ ꯑꯩꯅꯦ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯇꯌꯥꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯒꯤ ꯐꯃꯨꯡꯁꯤꯗ ꯇꯨꯝꯕꯤ ꯁꯥꯟꯅꯔꯤꯕ ꯊꯣꯏꯕꯤꯗꯣ ꯄꯨꯟꯁꯤꯕꯅ ꯈꯪꯗꯅꯕ ꯇꯧꯁꯤꯟꯅꯔꯤꯕꯖꯥꯠꯅꯤ ꯁꯅꯥ ꯏꯕꯦꯝꯃ ꯉꯔꯥꯡ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯑꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯉꯥꯛꯄꯤꯕꯩ ꯋꯥꯅꯦ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯟꯒꯅꯨꯀꯣ ꯊꯣꯏꯕꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯏ ꯑꯩꯕꯨ ꯉꯔꯥꯡ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯩꯌꯦꯕ ꯍꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯁꯤꯗ ꯀꯩꯗꯧꯕꯩ ꯇꯨꯝꯗꯣꯏꯅꯣ ꯊꯣꯏꯕꯤ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯍꯔꯥꯎꯖꯩ ꯃꯥꯅ ꯉꯁꯥꯏ ꯇꯧꯈꯤꯕꯗꯣ ꯄꯨꯟꯁꯤꯕꯅ ꯈꯪꯗ꯭ꯔꯦ ꯈꯟꯗꯨꯅ ꯑꯌꯨꯛꯀꯤ ꯋꯥꯏꯔꯝ ꯁꯤꯠꯄ ꯁꯦꯡꯕ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯏꯔꯨꯖꯕꯗꯤ ꯈꯨꯠꯇꯨ ꯁꯣꯛꯑꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯑꯣꯏ ꯊꯪꯕ ꯑꯣꯏꯕꯒꯤ ꯈꯤꯇꯪꯗꯤ ꯐꯩ ꯊꯣꯏꯕꯤꯅ ꯏꯆꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯈꯨꯠꯁꯦ ꯁꯣꯛꯑꯕꯅꯤꯅ ꯊꯕꯛꯁꯨ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦ ꯏꯆꯦꯅ ꯆꯥꯛꯈꯨꯝꯗ ꯆꯪꯕꯤꯌꯣ ꯁꯣꯐꯤꯌꯥ ꯍꯣꯏ ꯁꯣꯐꯤꯌꯥ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯤ ꯊꯣꯏꯕꯤꯅ ꯏꯆꯟ ꯃꯆꯥ ꯅꯪ ꯗꯗꯥꯗ ꯈꯠꯅꯕ ꯍꯧꯒꯅꯨꯀꯣ ꯑꯍꯦꯟꯕꯤ ꯗꯗꯥꯅ ꯑꯩꯒꯤ ꯁꯝ ꯑꯗꯨꯝ ꯆꯤꯡꯉꯤꯅꯤꯅꯦ ꯑꯊꯣꯏꯕ ꯏꯆꯟ ꯃꯆꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯇꯧꯔꯣꯏ ꯑꯗꯣ ꯑꯩꯒꯤ JCBꯗꯨ ꯂꯩꯕꯤꯌꯨꯀꯣ ꯑꯩꯒꯤꯁꯨ ꯏꯇꯥꯂꯥꯏꯗꯤ ꯂꯩꯕꯤꯌꯨꯀꯣ ꯏꯗꯣꯝꯆꯥ ꯍꯣꯏ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯅꯦ ꯂꯩꯔꯒ ꯊꯅꯝꯂꯒꯦ ꯊꯧꯕꯥꯜ ꯕꯖꯥꯔꯗꯒꯤ ꯁꯦ ꯈꯣꯡꯎꯞꯁꯦ ꯇꯣꯡꯁꯤꯟꯁꯤ ꯏꯆꯟ ꯃꯆꯥ ꯅꯪꯁꯨ ꯂꯥꯛꯑꯣ ꯏꯗꯣꯝꯆꯥꯒ ꯁꯝ ꯍꯥꯠꯂꯁꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯣꯏꯁꯤꯟꯕꯤꯕ ꯂꯣꯏꯔꯦ ꯊꯣꯏꯕꯤ ꯃꯆꯦꯒꯤ ꯀꯥꯗꯒꯤ ꯂꯧꯔꯛꯏ ꯏꯆꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯣꯏꯔꯕꯣ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜ ꯚꯦꯟ ꯂꯥꯛꯑꯅꯤꯌꯦ ꯂꯣꯏꯔꯦ ꯂꯥꯛꯑꯦ ꯁꯣꯐꯤꯌꯥ ꯇꯤꯐꯤꯟ ꯑꯅꯤ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯛꯇ ꯍꯥꯞꯄꯤ ꯑꯊꯣꯏꯕꯅ ꯃꯃꯥ ꯃꯤꯒꯤ ꯍꯥꯞꯄꯤꯌꯣ ꯑꯍꯦꯟꯕꯤꯅ ꯑꯃꯨꯛ ꯑꯩꯒꯤꯗꯤ ꯃꯤꯃꯤ ꯍꯥꯞꯄꯤꯌꯣ ꯁꯣꯐꯤꯌꯥꯅ ꯂꯣꯏꯅ ꯍꯥꯞꯄꯕꯅꯦ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯗ ꯍꯣꯔꯦꯟꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯅꯤꯀꯣ ꯑꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨꯀꯣ ꯗꯣꯝꯆꯥ ꯑꯍꯦꯟꯕꯤꯅ ꯑꯃꯨꯛ ꯑꯩꯒꯤꯁꯨ ꯄꯤꯌꯨꯀꯣ ꯏꯇꯥꯂꯥꯏꯗꯤꯁꯨ ꯍꯣꯏ ꯂꯣꯏꯅ ꯄꯤꯗꯣꯏꯅꯦ ꯑꯗꯨꯅꯅꯦ ꯂꯝ ꯍꯦꯟꯕꯗꯤ ꯌꯥꯗꯦꯀꯣ ꯂꯥꯛꯑꯣ ꯚꯦꯟ ꯂꯥꯛꯑꯅꯤ ꯊꯣꯏꯕꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯊꯤꯟꯗꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯤꯡꯉꯥꯏ ꯈꯔ ꯐꯠꯇꯕꯅꯦ ꯑꯗꯨꯅ ꯇꯥꯃꯣꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ
ꯍꯣꯏ ꯍꯣꯏ ꯃꯄꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯀꯥꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯖꯔꯤ ꯃꯈꯥ ꯇꯥꯕ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ